अहानबदा मरुब पाव टैक्स पीरिबसिंगदा का हेना वाहनदना टैक्स खोंबगी थबक चथगदबनी हाइना प्रेसिडेंट मुर्मुना फोंदोक्रे इंडिया ने शांति थमनब होटनरी अदुबु ngamkhaydi compromise tawba ngamloi haina PM Modi na phongdokre नुपी लोनब थिंगनब बिल असम की CM हिमंत बिस्वा शर्मा असेंबली दा पुथोक्रे म्यांमार जुंटा लानमीना पेकोन टाउनशिप दा रॉकेट काप्सिलना लंदाबदा IDP नुपी अहुम हाटख्रे अमदे माओइस्ट सिंगना पुनः सरेंडर तौनबगी मतम बिबिनबा स्टेट अहुम के चीफ मिनिस्टर सिंगदा हाइजख्रे खुरुमजरी ममी टीवी ने संदोखबा नेशनल अमदे इंटरनेशनल पाव मीडियम ताबिरिबा ख्वाइपुम लमकपो एलांगबम दिलपारानि चनुना तराम ओक्चरे हौजेक मपुंग ओइबा पाव मियाम दा संदोखना पिजरे लेबाक असदा लेरिबा टैक्स पीरिबा मियाम दगे टैक्स खोंगतपगे थबक असे ख्वाइदगी नेमबा अवाबा पीदबा मओंगदा खोंगतकदबनि हाइना इंडिया के प्रेसिडेंट द्रौपदी मुर्मुना फोंदोक्रे वाफम असे इंडियन रेवेन्यू सर्विस के ऑफिशियल ट्रेनी सिंगना प्रेसिडेंट बु न्यू दिल्ली की राष्ट्रपति भवनदा उन्नबदा फोंदोखिबने मुर्मुना मखा तारदुना हाई ट्रांसपेरेंट ओइबा टेक्नोलॉजी ना माइपुनबा अमदे अकाउंटेबल ओइबा सिस्टम अमा सेमगतकदबनी लेबाक असे मपांगदा लेहनबगिदमक रेवेन्यू कलेक्शन तौबगी थबक असे यामना मरु ओइ हाइखे रेवेन्यू सिंगना पिरकपा फंड सिंग अदुना लेबाक असगे इंफ्रास्ट्रक्चर एजुकेशन हेल्थ अमदी सोशल वेलफेयर के थबक सिंगबु मवोंग मरिल ताना चलाइबा ngamhalibane ट्रेनी ऑफिसर सिंगी थौदांग असे लेबाक असे सेमगतपदा यामना चावबा रेस्पोंसिबिलिटी लै अदुबु टैक्स कलेक्शन तौबा मतमदा अपनबा पीदबा अमदे टैक्स पीरिबा मियोय सिंग अदुदा वाहनदना खोंगतपगे कांगलोन अमा थमगदबनि हाइखि इंडिया के प्राइम मिनिस्टर नरेंद्र मोदी ना इंडिया ने शांति थमनब होटनरी अदुबु मसिगी ngamkhai सिंग नत्रगा नेशनल सिक्योरिटी बो कंप्रोमाइज तौबा कैदौनुंगदा याहलोय हाइना फोंदोक्रे प्राइम मिनिस्टर ना हंदकता चथखिबा ऑपरेशन सिंदूरबुसु थागतलदुना खुद थोकनखिबा अदु मियोय कुनगा तरुके थवाई मांगहनखिबा पहलगाम टेरर अटैक के लमन खुंबो ओइना चथखिबनि हाइना फोंदोके आइखोय शांति पामी अदुबु आइखोय ngamkhai सिंगदे सिक्योरिटी दा कंप्रोमाइज ति तौरोय हाइना प्राइम मिनिस्टर ना मापन सुबा सिख गुरु तेज बहादुर के चहुमगा यांखै सुबा शहीद दिवस के थोरम निंगसिंगनबा पांगथोकपा स्टेट की थाक की थोरमदा वा ngangnuduna फोंदोके PM मोदी ना हाई अनौबा इंडिया असी अकीबसु पोक्ते थिंगबिनबसु लैते टेररिज्म की मांगदा कोक नोनबसु तौरोय हाइबा मालेम पुमनमक्ता उबो फंख्रे अमदे ngasiगी इंडिया असी थौना फना अमसुंग नाखै सेंगना मांगलोमदा चंगसिलि हाइखि ngarangdagi famba haukiba Assam Legislative Assembly ki ningtham mifamda state asigi chief minister Himanta Biswa Sarma mamangda Assam cabinet na ayaba pikraba Assam Prohibition of Polygamy Bill 2025 puthokre Assam Legislative Assembly ki speaker Biswarjit Daimari ki
permission ga loina puthokhiba bill asina state asida nupi loan ba ase loan yadaba thawong ama oihanaba pandam thamle bill ase ningtham mifam asige atopa numit amada amuk hana puthoktuna khanna nainaraga pass tawnaba thorang tawribani haire bill asida natana CM Himanta Biswa Sarmana kumja listing amaga chamapan marifuga humdoigi assembly mikhal da thokiba violence ki thodokshing adugi matangda justice TU Mehta commission gi report su assembly da puthoki haire Myanmar की junta lanmi singna kha thangba Sunstead के Pekon Township ta rocket kapsinduna landabada IDP nupi ahum hat khre haire report asigi matung ina tha asigi tangkun gani thoida IDP nupi kharana Pekon Township के Boyan Village manakta leiba farm amadege halakpada Myanmar junta amade mahaki mapang PNO na attack chatharakpada nupi ahum adu sekhibani haire Sun Herald na thadorakpa warol amada Pekon Township ta numit khudingi oina military junta lanmina rocket kapsinduna IDP singi mathakta landabagi thabak sing chathari haire laikhidraba IDP nupi sing adu amana chahi humfurom ge miyoini ani amana chahi kuntrarom ge miyoy singni Pekon Township ki Boyan Village manakta Kareni registrant militant singa junta amadi masigi mapang oiba PNO ki marakta numit khudingi khud thoknaduna laklibani junta lanmina registrant militant sing bu namthanaba pandamda Mindat village da akanba operation chathabaga loinana village aduki yum kaya mai thadokre haire Red Corridor da anti-Maoist operation sing he na kansilak bagaloina haukiba tha ahum ani asida security force sing na Maoist ke makok thongba luching bakaya hat khraba matungda ngasi CPI Maoist sing na Maharashtra Madhya Pradesh amade Chhattisgarh ke chief minister sing da cherol thaduna mathang chahi ge February fawgi manungda Maoist cadre pumnamak surrender tawnabgi matam pibinaba haijakre haire hairiba matam asigi manungda Maoist sing punna leingakta surrender tawgani haina Chief Minister Singh da Pishin Khiba Cherol Aduda Hairibade Housing Mafam Kayada Chathariba anti-Maoist operation ase Khara Makai Lieptuna Maoist Singh da Mathang Chahige February Tha Fawda Punna Surrender Tawnabagi Matam Pibiyu Makhoina Lawrakliba Firep ase Matamgi Matung Inna Laibak Asida Ahongba Lakpa Amade Pumna Makki Yaifonaba Khanaraba Matungda Lawrakpani Haire Hingsa ge thabak sing thadoktuna Maoist singna lengaki rehabilitation singda khong thangjinaba sem sare haire Paugi marak thatna atenba break amatang lawinase Chicken sausages from Total. They are perfectly seasoned, juicy and smoky. Trust Total for snack time. It's totally worth it. Ibe makigano. How's it become more? Sige say next time tina check sin na laksilo ka tam krobani ne. Tadarang se juara habaga amta kidrabo. Asumna mayam na machel bo ngap shen dugum masigi yung masibu aso yang an ko kada batagi next time tina ngap seli. Next time ti juara habadi ngap tok na basem bani. Zaman technology si na bana concrete ka tok na tina ba matamda kapal mo amuk ka na angle adli. Next TMT strength is in the quick. Break ki matungda taramna okchari makhataba pau pizare Chahi mari sujillaklaba Ukraine gi lan loishinaba peace plan gi matangda Abu Dhabi da wari sanaringai da ngarang numidang Russia na Kiev da airstrike chathabada miyoi taret hatkre kaya amana sokre hari
United Arab Emirates ke konung Abu Dhabi da US President Donald Trump na Pukhalakhiba peace plan gi matangda mihut oina lakhiba Army Secretary Dan Drinko na Russia के official singa unaduna pung kaya wari sanaki hairi wari sanaki baduda chahi mari suraba Ukraine gi lan ase athubada loshinaba kupna khanake ngarang numidang Russia gi maikai degi chatharakhiba air strike aduda masing yamlaba missile sing amade drone chamri ga yankhai rom kapsin ki haina Ukraine gi President Vladimir Zelensky na phongdokre Russia gi attack aduda ishing electricity power supply gi infrastructure kaya thugai ki hairi loinana Kiev ke nongpok thangba district ta leiba mathol mapan wangba micham leiba building amaso mai chaki hairi mai chakpagi video footage sing su social media singda miyamna unaki hairi Bihar ki konung Patna da mayum gi mapan da famduna leiba miyoi ama sakhang da ba miyoi anina nongmaina kaptuna hatlamde mihat pa miyoi ani adu su khoi saunaraba khunja singna fuwada laikhidre hairi thaudok asi ngarang numidang thokibani thaudok asi Bihar ki Chief Minister Nitish Kumar na Chief Minister oina wasakhiba numit kharani gi manungda thokibani thaudok asi ga mari leinana Patna ge SP Baichi Kumar na phongdokhibada Asarfi Rai Kauba Ahal Amagi Yumda motorcycle Thauba Naha Ani Khak Lakhi Aduga Naha Ani Aduna Mangonda Nomai Kapsin Ki Hairi Madugi Matungda Naha Ani Adu Mafam Du Thadokuna Chenki Adumoinamak Makhoi Anina Lapna Chendringaida Khunja Singna Tanaduna Faraba Matungda Fuduna Hat Kibani Makhoi Animak Mafam Aduda Siki Haina Police Ki SP na Phongdokhe Evidence sing collection taunaba mafam aduda forensic science ke team sing thungkibaga loinana mafam adudagi empty case check nung amadi check tup sing recover tawkhre haidi Africa gi leibak ama oiriba Ethiopia gi awang nongpok thangba region da leiba mai gi ching ama chahi taraga ni thoi gi matungda ahan bu oina pokhai rakre mai gi ching pokhai rak baduda kilometer taraga mari rom wangna maikhu ka khibaga loinina Red Sea da gi Yemen amasung Oman tamna maikhu sing adu sandokhi hairi Ethiopia gi konung Addis Ababa da gi mile changwa rom lapna leiba Ethiopia gi Afar region da leiba Heli Gubi haina khangnaba maigi ching adu haukiba nomaizing numita pokhai kibani pung kaya marum pokhai kiba aduga mari leinana local official Mohammed Said na pokhai rakba aduda hauzik fawdi asok apan amasung misi mina thokpagi changdi thokibadi leite adubu maigi ching pokhai rakhiba aduna sa uchek loiba mafam adugi miyamge economy da asoiba lakpagi oithokpadi lei haikhe maigi ching pokhai rakpagi maikhu amasung ut sing adu Yemen Oman amasung Pakistan fawa yauki haina su phongdurakli Aroibada maroiba pau amuhana pizari Riba singda ka hena wahandana tax kombagi thabak chathagadabani haina President Murmuna phongdokre India na santi thamna bo honari adobu ngam khaide compromise tawba ngamloi haina PM Modi na phongdokre Nupi lonba thingnaba bill Assam gi CM Himanta Biswa Sarma na assembly da puthokre Myanmar junta lanmi na Pekon township ta rocket cup sinduna landabada IDP nupi ahum hatkre Amade Maoist Singna punna surrender taunabagi matam bibinaba state ahumgi chief minister Singda haijakre
मियामगी खुदोंग चानबगिदमक केबल वेयर पुसनद्रबसु ममी टीवी मखल मथेन कयागी चैनल अमरी अतोप चैनल क्या अदोंगी मोबाइल फोन नत्रगना टेलीविजन दे येंग यारगने केबल वेयर टिंगबगी मतौ ताद्रबा पुंग कुनगमरी चुपना येंग यारबा अनौब टेक्नोलॉजी असि लाफना मणिपुर की मपान लेबिरिबा इरेसा सिंगसु लाइन येंग यारगने करमना अदोंगी मोबाइल फोन नत्रगना टेलीविजन दा हापतना संदोक्सरिबा चैनल सिंगसी येंगनी हाइबगी मरमदा अकुप्पा मरोल खंगबिनिंगबसिंगना 9233577337 दा कॉल तौबिरो मतम चुपदा ममी टीवी बु सपोर्ट तौबिरिबसिंगु ममी टीवी ना तौबिबल खंगबु चरी।